Joint Tribe Council Manipur gi Maikai digi ngasi January gi tang kunthra English ngani ga kunga tarukta press release ama tholakli hairiba press release asida maru ina pallibu wafam kharana Kangpokpi district ki manung chanba Ireng Poilong Naga village ta madura khundab indigenous naga residents sing da akanba threat lakhiba du gi matangda serious concern ni hare dung wafam kya ma thamli maru ina pallibana hawkiba January gi tang taragani thu English ngani ga kunga tarukta sarona pung taramathui muk taba matamda masana masabu Tiger Kipgen Thangboy Allies Haugen Thang Kipgen ni haiba suspension of operation group the yauriba KNF Kuki National Front ki leader ni haijaba miyueshina aki akhang pi batana tana village tumna mai thadok ne haba wafam asini hairiba numit asima ki nungthil pung ani muk taba matamda sarokna khulai matiksana paiba Kuki underground arm group ki miyoi kunthra muksu hairiba Ereng Naga village sida fong na lakpaga loinana innocent civilians singda terrorize tawgi thabak lakhi haukiba January tang tara mari English nganiga kunga taruk makha tarak poina FIR First Information Report ama Kangpokpi District ki manung chanba Sarpamena Police Station da loss hairiba FIR si Kuki militant gi leader amasu oiriba Tiger Kipgen kaujaba atopa Thangboy natragana Haugen Thang kauba masu mahaka khongbu oina lakminakhiba KNF ki su group ki cadre singi mathakta tawkhibani masida natana ahen boina working committee Leangmai Naga Council Manipur na su formal petition oina hairiba makha piriba authority sing da su petition tawkhre Union Minister Governor Manipur Union Home Secretary Director General National Investigation Agency NIA amasum Chief Secretary DGP Security Advisor Inspector General Assam Rifle South Inspector General Assam Rifle East Deputy Commissioner Kangpokpi District Superintendent of Police Kangpokpi District amasum atopa makok thong kayada khodong thininga oiraba sigumba threat sing amasum FIR sigi matangda panibaga loinana hausik phoki oinadi hairiba sing sigi mathakti action lobagi paulaiti makhatana Joint Tribe Council na akan mamongda appeal tawri India government su Manipur government da maduri hairiba armed group sing sigi mathakta athubada akan be action lokhat kadabani JTC Joint Tribe Council na amuhena sesilabu wafam kra hairagadi hairiba Naga foothill jaga sing da su camp natragana illegal camp sing thamjinba yaroi loinana Naga ancestral land sing da animal road natragana unauthorized road sing sabi yaroi loinana Naga lam sing da illegal poppy plantation tawbiya roi haba asset phirepsi amohon su thamlakli Sursampur drug issue thengnana ba consultative mi pham pangthokre Sursampur district police na sinduna ngarang police community partnership against drug and illicit poppy cultivation ki matangda consultative mi pham ama pangthokre hari Sursampur district police ki SP conference hall pangthokkiba mi pham maduna district asida thengnari ba drug issue si thengnana bagi matangda wafam kya kumna khanaki drug issue asibu thengnabada CSO singna mating pangbinaba madi masibu thengnabada khumang choksin ngamnaba CSO amadi miyamdagi wakhulun piraknaba su appeal tawki Sursampur district singa sidi drug ki makon oina mapan gi miyamna unariba sige yamna ikai ningai ni district asida leiriba afaba amadi phajaba punamak drug ki problem asina loina kopsinkhre district asida sathariba poppy thabigi thaba asi toklaga cash crop horticulture na singba atopa pambai singda mai onsinna ba khanki masida mathau taba sing district administration amadi forest department ki maikedi gi mating pigani haina district asigi ASP na phongdoki mifam adu additional ASP law and order na drug ki problem asi suknatagi law and order gi sunati masina public health naha sing imung manung punsi mahing amadi community safety da su sauna akai ba piri masigi matung koi waroisan ma purak pa habisi government na pakhaliba action single hoina community participation yamna maru heki mifam adu Sursampur district administration ki mihutsing KKL ZYA YMA YPA YBA amasum ZYO gi mihutsing na saruk yakhi mifam aduna partnership asigi mifam sang naina pangthoktuna social problems sing punna thengna minaduna drug free amadi law satnaba khunai ama semana punna saruk yamina si haina amato oina warep lokhiari Kangla Pau ki editorial mayamna thamjari War on drug illegal immigrant khandokpagi thabak sing mai pakhalu
Manipur Lengana Lamdam Asigi Tanatana Leva Sigi Mia Maruina Inkalaklipa Tungi Yumbural Orakadaba Mahiroi Kunai Punshi Kananaba War on Draki Lanjang Sataduna Lakli Isterasigi Tuan Masingi District Singda Sin Koki Zaunar Quartier Singna Poppy Pambi Sing Tava Ti Duna Yantatuna Manganba Drak Sungba Madi Yonba Sing Fagatuna Maralgi Matungina Kaisum Sanga Tamduna Sarak Bibi Tabak Sing Leptana Satari Popular Government Leading Minister Oikib N. Beren Lusing Balengana War on Drug Kimanungsana Poppy Thaba Drug Lalon Bamadi Illegal Immigrants in the Umang Kok Tokpoyana Anova Kulsi and Thing Bigi Tabak Sing Sataba Horakivani Loyana Logi Wang Mada Ngam Kailan Sanksilatuna Kundalitasan by illegal immigrants in Kandoktuna Maram Dahalan Kinava Leva Sigi Taukshalama Oidiba NRC sat hanabgi thausil state asida thabak paikhat pa horakibadagi sin koki jaugi kangbu singa haukibe english singani ga kungo humdagi me ahumdagi atamnana mitai miyam gi mathakta lancha tharakibani lengana miyam gi damak lokhalakpa polisida akaknaba miyoi kanglup amana makoi gi aningba masum apama singda akai ba thokalle haibigi yellow fruit singda landa bigi muhut lenga ki mathakta makoi gi apamba wakat natragana khongchut sathapam thoi Adubu Madugi on a Tainavada, Mitai Miyagi Matak the Nomai Sindul on Sinduna war crimes at a privacy, but home Maram Kangava Amadi, Miyabigi Wakalsi and the Saddam Satkitawoni. Lament to investing a satirically lalasi, Makoigi Matam, Payagi Mamandigi, Sagalaki Bamanglan, Manipurgi upon the Saktam Tugaraga, Koki Singwe Balabak, Zalengam Siam Nava, Aron Balalong, Sataraki Beni Havisi, Zalengam Pilik, or Kibadigi Kamangami. Adubu Makogi Panamadu Pangnabani Haiduna Mitation gi Matak Landara Bamatung separate administration at Ragana Union Territory Pigadabani Habigi Oi Tokleroi the demand Torakibani Habisi Lenga Amadi Miyamakani Mashida La Livasi Lenga Natragana Lamentu and Basingla Habisini Isterasida Yumdang Bana Kainaiba Amadi Utang bina mapu oibigi thong sathaduna mitei singi punsida temsing nabadagi hendoktuna yellow mi naga sing da su onsing duna sikpa masum khongbagi thabak leptana satharlibasi makoigi mongpham thijabani haibada haimama tokle koki singna namna khunda singkrapa mafam singda poppy thabagi thabak sathabadagi hendoktuna naga singi area sing da su poppy thaba khunda leta sinba amadi lambina singba semjilakpa yaroi habigi athingba leirabasu maning tamna satharakibagi mayokra thoaning da thagdok sing Tolak Libasi, Kanagi Marano, Kokis in the Nagasing area, the Poppy Tava, Nagas and Yantatuna Mahanba Madi, Lambi Siambiaro, having a thing but Lady Vasigi Makatarakpa, Kong Tanga, Nagasingi, Mapama Pugilamda, Koki Kanguki, Muation, Kundari Vasing, Tak Tok Pikitabuksa Tarakpatarapati, Koki Singi Kundapam Leraktabi, Nagasing the Makogilam, the Poppy Tava, Tingbi Kongzang, Satarabis Tungi, Mirol Gikanba, Mi Yang San Bakongtanilawi, Nagakonluki Miamna Boygira. Kulai Pipe Singna Boygira, Muavigi Punsi Kanaba Poppy Tava, Drag Lalon Bamadi, Lamlo Langi Mayukta, Leblak Libas, Lamdamasiki upon Mesaktam, Nagnak Navaga, Mari Lena Boybana Miamna, Cooperation Pipam Tui, Loinana, Langaki Makedi illegal immigrants and Lakpa, Kundalita Sinba, Poppy Tava, Drag Lalon Batingba, Madi upon Bigi Saktam Tugaina Bahona Besangi Matakta, Logo Bexilokapam Tui, Mideva Masasin, Narco Warfare Satava. Neo-colonialism की लांच थरगलबदी मधुगी मयोक्त मियाम पुनमगना लेफम थुई कौब्रु अमदि थांजिंगी खुबम मसी मितै खक्तिगी ओइना कोकिसना उरिबसि लानगेनी KUM निंगसिंग बथोक्त्रब मतमदिगी एखोगी इपाइपुसिंग सगोनदुना लाखरब ततना थानब याद्रब कौब्रु अमदि थांजिंगी खुबम मसी मितै खक्तिगी ओइना कोकिसना उरिबसि लानगेनी हाइना कौबुई यूनियन मणिपुर KUM की प्रेसिडेंट डॉक्टर के हीरा कविना थदोरकपा चिरोल अमना फोंदोरखली Sirol asina makataraduna makoina iramdamasigi yellomi natabana haurakingaygi puwari kaidongay risu kangloi kaubru amasum thangjingi laifamda lai khurumbada ayat akai piba lamdamsigi yellomi da singnabani haina lauroidabagi maram laiti thangjing singda kabui salang maibana lairamba tingpui khul tarambagi wari amati kaubru singda kabui singda khundaramba kabui wana singbagi wari puwari sagona duna lakli Morang kang lairulna kabui tomba kabui salang maibigi nungsiraba ibudau thangzinga tanathana yadraba puari kiya miyamna khangnari miramdagi haijilalaga iramda masi munnana bo hotnaribasing asidagi ekoi pumbana section minaba mathau tari natragadi kunai si mutkibe maram aduna lakaduriba February 3 ge ayuk pung 12 taba matamda Manipur Press Cup ka
CPPKT na pangthokadoriba kaubru amadi thangjingi khubam kannabigi mifam asida miyamnasu saruk yabiyu haina sirol asina makha tarakli Maoist lalhauba ani hatkri Sadesar ki Bijapur district leiba asukpa umang na security force na Maoist lalhauba ani hatkri thaudo odu Sadesar ki district reserve guard DRG na akhanaba pawphang madigi anti Maoist operation sa thabada lalhauba singa duga thengnarakuna khuthoknabada thokiba thaudo amani hari lalhauba sing adudagi AK-47 rifle ama 9mm pistol ama amasum kapiyari bamaru kiya recover to ngamli haujuk phawgi onadi laikhidraba Maoist lalhauba sing adugi masak maming khang ngamdri makata na operation sa thari haidin su paw mana makata na su phungdorakli tentak pa paw mana Ajit Pawar gi aroiba mathom mangam pangthokri mahakna tongkhiba satar Lear Z-45 aduda Gagan satellite navigation system yoramdri haina report tawri Maharashtra gi Baramti da nahan plane kai bigi thodokta laikhidraba deputy chief minister amasum NCP chief Ajit Pawar gi aroiba mathom mangam ngarang Baramti da mapung phaba state honor ga loinana pangthokre hairi